Ngarang nahan video ma viral oi ba ko me video sina khoi mai tei de sok pui masigi matang da khang da bagi mayam ai akhang ba khatan haijarak ki manipur gi naga mayam na ju khangbiu ko naga ga kuki ga akhoi jum mana ki hek thangna ba yamba malai privacy ne thamja ge ming mana te pan ba moi trainer oi ni da dana hai kain pasat kano aduga video ma ine samai sema ga a hoi ya video ro sema ai bigo na tari phone lo khone samai loi pasin thambani na pakhat kani mama pa sing family sing na pakhat kani aduna आम मक्तदा एम्पुदी नाव के चैनल बु यंगदिरिबा YouTube की सब्सक्राइबर अमसुंग Facebook की फेस फॉलोअर मैम बु ताराम नोकचरी मैम गारांग नहान अखोगी आसाम की ट्रेनिंग सेंटर गोलाघाट की डिस्ट्रिक्ट लईबा देरगांव को ट्रेनिंग सेंटर पुलिस ट्रेनिंग सेंटर याम चावना लई को मदुदै दुगा मपा अखोय मणिपुर की लाक्पिरिबा इचिनि नाव मैम ट्रेनिंग तौरिबो अखोय सिदगिदि लापनै अखोय आसाम से चावमन लमनना आइजु कोक साइ मैम मैम खनबिरमगनी अखोय मैतै सोमदा लई सिंजे करी तौरि सिगी मतंग अखोय कयम तौबो यादे पुलिस की ngarang nahan video ma viral oi ba ko me video sina khoi mai tei de sok pui masigi matang da khang da bagi mayam ai akhang ba khatan haijarak ki aduga ne akhoi gi video thagalaga karimta khang da na gai haibado adui matang da sengdok ki खनबसे कनाय मथक्तन कमाय ओइनो करिनो आई हाइजरक के बाइना खंगमदो करिगी हनो आई कमाय खंगमनो आई कई हाइजरक के अदुगा हुजिक हुजिक अखोय की इचा सिंह इबुंग सिंह इनाव सिंह को इपुआ सिंह सितेजिग ट्रेनिंग लागा मोइदा हुजिक कांटेक्ट तब फंगद्रिजे अदुगा पुनिंग दो पखत पखोत करिम तौबिगनो याम सिक्योर दा याम फजना लई इंथरे करिम त लईते करिम त खंबिगनो करिगी कमायना खंगिनो आई लोय हाइजरक के कोमे देरगांव द मैते याम तादे आइगी ब्लॉग द वीडियो द हाने यंगबिरगदी आइना आदा सोरात अमा यावबा चचबने अदुदै दुगो तुम खनबिगनि मैम मैते याम लिकना ताय मैते मोयबिगी याम चेतना लई आइने याम फजना पाव लोरबनी अदुना थोयदोना कयंत किबिगनु कयंत खनबिगनु आइखोयगी आदा हुजिकी असम द ट्रेनिंग सेंटर द कमायना एक्शन जे ओयगी हाबदको अखोयगी नागा मणिपुर की नागा मैम जो खनबिउ को नागा कुकी खनबने को मरई येनरपदगी नागा कुकी खनरपने मरई येटपदगी अखोय मैतै से पुक्चेल क्याम चाउ याइदो मैतैना ने खाम चंगुबदगी ने खनबसे ओइबनी हाइबा अखोय मैतै से पुक्चेल क्याम चाउ यंगबिमे खाम चंगुबदै खनबसे ओइबनी हाइ अदुइदी अदुदगिदी खनबसे याम चाउखिदना कम्युनिटी पोट पुसिनगरे अदुगा अखोय मैतै मचा मंगा सोए को मोइना चांस लौरे मतंग दुगदी अदुगा अखोय मंगा सोकपजे असि होजि हॉस्पिटलाइज होइदना फजना ट्रीटमेंट द लई थोइदोंना किनिङाय लैत्रे अदुना पुनिंग दो कयमत पखत पिब तौगनो अदुगा अदु निमितो असु याम चाव इशु मो याबे को मैतै से ओमजिनगी बदो को यामन अंदना अखोयगी इयाम्बा मतायबा जुमना के दादा मोइसे ट्रेनर टाइप ताय मोइना ने ट्रेन तौइने बको खुयाम दो अखोय मैतै की यूनिटी से तसेंगना कलक नियानि खुजि खुजि को असमाइना हाना दगी ओइरमगदी अखोय मैतै जे मिना तसेंगना फजन उसिकनी अदुगा अदु नतबिदा अमना अमा येंगमदबा अमना अमा तौसिनबा अमना माबु कैदोदुना मा अदु तौरिङाय द मिना सो सित्रे अखोय जे अखोय यूनिटी याम वाले जे करि किनै खंदे अदुगा हरांग ना हांगी दो मदु याम फजबा अखोय दाना हायपदै पीले ता खल्ले हाय मैम अदु निमितो फजना अखोय की सीनियर सिंह ना खमद्रगदि को याम चौबा केनो ओइरंगनी अदुगा ट्रेनिंग सेंटर द जुनिने को पोचे यामना लुइबको अदुगी दमक्तना इरांगसी याम सागतना बगी दमक्तना चेक्सिनबा फोन खैसे अखोयना अखोय सीनियर सिंह ना मोइना फोन खैसे लौरगा थमबने अदुना इमाइबेन सिंह ना फोन पाव फाउनद्रेने करिम पाखतकनो नसाइना आइगी दादा अखोयगा पाव फाउनै याम फजना लैरे याम इंगे अदुगा मैतैबु फान उसिलबने अदुना ने नागा इचिनिनाव सिंह खंगबिउ अखोय मैतैना क्याम नुक्सी हाबसना कोइबु अदुना ने नागा खरा मनको कुकी द सपोर्ट तौर पजाव पसै उ बजाव अदु थौपिगनो अखोय मैतैना ने नोइगा मोइगा खनरबुदा खाम चंगमदा सोइसे अदुगुम्बा सी पाइबा मिने अखोय मैतैदे अदुना नहान के वीडियो यामना अखोयगी सोखरगा
ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯦꯜ ꯌꯥꯝ ꯑꯣꯏꯔꯒ ꯈꯔ ꯑꯃꯅ ꯚ꯭ꯌꯨꯁ ꯇꯥꯟꯅꯕꯒꯤ ꯄꯪꯍꯥꯠꯇ ꯍꯥꯞꯄ ꯄꯪꯊꯥꯗ ꯊꯥꯒꯠꯄꯗꯣ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯑꯀꯨꯞꯄ ꯃꯔꯣꯟ ꯈꯪꯗꯕꯤꯗ ꯚ꯭ꯌꯨꯁ ꯈꯔꯒꯤ ꯁꯦꯟ ꯈꯔꯒꯤꯗꯃꯛꯇꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯇꯥꯔꯦ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯐꯥꯔꯁꯇ ꯈꯟꯅꯔꯝꯕ ꯅꯠꯇꯦ ꯀꯨꯀꯤꯅ ꯑꯃꯨꯛꯀ ꯋꯥꯔꯤ ꯄꯨꯊꯣꯛꯏꯀꯣ ꯍꯥꯏꯕꯗꯤ ꯅꯣꯏꯅ ꯀꯔꯤꯒꯤꯅ ꯈꯪꯒꯅꯅ ꯑꯩꯈꯣꯏꯗ ꯀꯔꯤꯒꯤ ꯇꯥꯏꯅꯔꯤꯅꯣ ꯍꯥꯏꯅ ꯅꯥꯒꯥꯒ ꯃꯩꯇꯩꯒ ꯈꯟꯅꯔꯒ ꯀꯥꯏꯅ ꯑꯩ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯍꯥꯏꯒꯦ ꯃꯣꯏꯅ ꯑꯗꯨ ꯄꯣꯠꯇꯣ ꯍꯥꯏꯔꯒ ꯅꯣꯏꯒ ꯑꯩꯈꯣꯏꯒꯁꯨ ꯑꯃꯨꯛꯀ ꯌꯦꯛꯅꯅꯕ ꯁꯤꯜꯂꯤꯅꯤꯀꯣ ꯑꯗꯨꯅ ꯃꯈꯣꯏꯗ ꯑꯁꯤ ꯈꯪꯍꯟꯕꯤꯌꯨ ꯑꯗꯨꯒ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯔꯒꯗꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯅꯥꯒꯥꯒ ꯃꯩꯇꯩꯒ ꯈꯟꯅꯍꯟꯒꯦ ꯈꯜꯂꯤ ꯑꯀꯨꯞꯄ ꯃꯔꯣꯟꯗꯤ ꯑꯩ ꯍꯥꯏꯔꯤꯗꯣ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯎ ꯐꯥꯎꯅꯔꯕꯅꯤ ꯑꯗꯨꯒ ꯊꯣꯏꯗꯣꯛꯅ ꯀꯔꯤꯝꯇ ꯀꯤꯕꯤꯒꯅꯨ ꯑꯩꯅ ꯍꯥꯏꯁꯦ ꯂꯣꯏꯔꯦ ꯗꯦꯔꯒꯥꯎꯗꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯑꯃ ꯂꯩ ꯑꯗꯨꯅ ꯀꯔꯤꯝꯇ ꯊꯣꯏꯗꯣꯛꯅ ꯈꯟꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯃꯩꯇꯩ ꯂꯩꯇꯦ ꯃꯐꯝ ꯂꯩꯇꯦ ꯑꯗꯣ ꯑꯗꯨꯝꯇꯪ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤꯗꯤ ꯄꯨꯡ 3ꯃꯨꯛ ꯂꯥꯞꯄꯦ 2.5 3ꯃꯨꯛꯀꯣ ꯂꯥꯞꯄꯦ ꯆꯥꯎ ꯑꯗꯨꯅ ꯄꯣꯠꯁꯦ ꯈꯪꯗꯕꯤꯗ ꯄꯨꯊꯣꯛꯄꯤꯒꯅꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯂꯥꯁꯇ ꯈꯟꯅꯈꯤꯕꯗꯨꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯠꯇ ꯄꯨꯁꯤꯜꯂꯛꯄꯒꯤꯅꯤ ꯑꯗꯨꯒ ꯈꯟꯅꯔꯝꯕꯗꯤ ꯐꯥꯔꯁꯇ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯃꯈꯣꯏ ꯃꯔꯛꯇꯅꯦ ꯑꯗꯣ ꯃꯣꯏꯁꯦ ꯌꯥꯝ ꯊꯤꯅ ꯆꯥꯎꯈꯠꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯂꯥꯛꯏꯁꯦ ꯃꯣꯏꯅ ꯁꯔꯀꯥꯔꯒꯤꯁꯨ ꯇꯣꯂꯣꯞ ꯆꯥꯕ ꯄꯨꯂꯤꯁ ꯀꯩ ꯍꯥꯏ ꯑꯩꯈꯣꯏ ꯑꯥꯏ ꯑꯥꯔ ꯕꯤ ꯈꯪꯗꯦ ꯄꯨꯂꯤꯁ ꯈꯪꯗꯦ ꯐꯪꯉꯕ ꯁꯤꯄꯥꯍꯤꯁꯨ ꯁꯨꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯑꯦꯛꯁꯟ ꯇꯣꯂꯣꯞꯁꯨ ꯅꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯥꯗꯣꯏꯕ ꯌꯥꯝ ꯊꯤꯅ ꯃꯥꯏ ꯄꯥꯟꯗꯦ ꯅꯣꯏꯁꯦ ꯄꯨꯔꯥ ꯁꯥꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯗꯨꯅ ꯅꯣꯏ ꯇꯧꯔꯤꯗꯣ ꯅꯣꯏꯅ ꯁꯥꯅ ꯑꯗꯨꯝ ꯊꯣꯛꯂꯛꯑꯕꯅꯤ ꯅꯣꯏꯁꯦ ꯀꯌꯥ ꯃꯇꯤꯛ ꯂꯦꯝꯗꯦ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯅꯣꯏꯅ ꯆꯥꯟꯁ ꯊꯤꯔꯒ ꯕꯒꯜ ꯂꯧꯔꯒ ꯆꯥꯟꯁ ꯂꯧꯈꯤꯕ ꯀꯧꯕꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤ ꯆꯝꯕꯅꯤꯅ ꯐꯠ ꯂꯥꯎꯅ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯑꯃꯗ ꯑꯣꯏꯒꯅꯤ ꯈꯟꯗꯕ ꯑꯗꯨꯒ ꯅꯣꯏꯗꯤ ꯍꯥꯟꯅꯗꯩꯅ ꯑꯗꯨꯃꯥꯏꯅ ꯑꯦꯛꯁꯟꯗ ꯁꯥ ꯁꯟꯒꯤ ꯃꯑꯣꯡꯗ ꯂꯩꯔꯕꯅꯤꯅ ꯑꯗꯨꯅ ꯑꯗꯨ ꯄꯣꯠꯇꯨꯁꯨ ꯁꯤꯗ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯂꯥꯛꯄ ꯀꯥꯟꯗ ꯎꯠꯊꯣꯛꯄꯤꯔꯦ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯐꯠꯇꯦ ꯌꯥꯝ ꯆꯥꯎꯈꯠꯇꯦ ꯅꯣꯏ ꯇꯧꯔꯤꯗꯣ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯂꯥꯛꯏꯅꯤ ꯑꯗꯨꯒ ꯐꯪꯗꯣꯏ ꯁꯦꯂꯔꯤꯗꯨꯁꯨ ꯒꯣꯔꯃꯦꯟꯅ ꯄꯤꯗꯣꯏꯕ ꯑꯗꯨꯒ ꯒꯣꯔꯃꯦꯟꯗꯁꯨ ꯍꯨꯜꯂ ꯉꯥꯡꯕ ꯃꯩꯇꯩꯗꯁꯨ ꯍꯨꯜꯂ ꯉꯥꯡꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯂꯥꯛꯑꯒ ꯈꯠꯅ ꯆꯩꯅꯕꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯊꯣꯛꯇꯅꯕ ꯍꯥꯏꯅ ꯄꯨꯔꯥ ꯆꯦꯛꯁꯤꯜꯂꯤꯀꯣ ꯑꯗꯨꯒ ꯅꯍꯥꯟꯒꯤꯗꯣ ꯃꯌꯥꯝ ꯄꯥꯈꯠꯄꯤꯒꯅꯨ ꯏꯪꯊꯔꯦ ꯑꯗꯨꯒ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯤ ꯍꯧꯖꯤꯛꯀꯤ ꯃꯉꯥ ꯁꯣꯛꯄꯗꯣ ꯑꯗꯣ ꯃꯣꯏꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯔꯕꯅꯤ ꯀꯣꯟꯅ ꯆꯥꯟꯁ ꯐꯪꯗꯕꯒꯤ ꯈꯪꯍꯧꯗꯕꯒꯤ ꯃꯌꯥꯝ ꯈꯝꯅꯕꯗꯒꯤ ꯐꯥꯈꯤꯗꯣ ꯅꯠꯇ꯭ꯔꯗꯤ ꯁꯣꯏꯗꯅ ꯃꯣꯏꯒꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯝꯒꯅꯦꯅ ꯈꯜꯂꯤ ꯌꯥꯝ ꯊꯤꯅ ꯆꯥꯎꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯥꯝꯁꯦ ꯄꯨꯜꯂꯒꯀꯣ ꯇꯛꯈꯥꯏꯔꯝꯗꯣꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯌꯥꯝ ꯄꯨꯛꯆꯦꯜ ꯆꯥꯎꯕꯅꯤ ꯌꯥꯝ ꯁꯦꯡꯕꯅꯤ ꯃꯤꯒꯤ ꯈꯟꯅꯕꯗꯁꯨ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯗꯅ ꯈꯥꯝꯃ ꯆꯪꯉꯨꯕꯗ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯥꯁꯇ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯒ ꯁꯣꯛꯍꯧꯕꯅꯦ ꯑꯗꯨꯅ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯇ꯭ꯔꯦꯅꯤꯡ ꯂꯥꯛꯏꯕꯁꯤꯡꯗꯣ ꯑꯁꯥꯝꯗꯀꯣ ꯑꯗꯨ ꯍꯧꯖꯤꯛ ꯄꯥꯈꯠꯄꯤꯔꯅꯨ ꯐꯣꯟ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦꯅ ꯀꯔꯤꯝꯇ ꯈꯟꯕꯤꯔꯅꯨ ꯀꯤꯕꯤꯔꯅꯨ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯒꯦ ꯈꯟꯅꯔꯝꯃꯤꯅ ꯃꯣꯏꯅꯤꯅꯦ ꯑꯗꯨꯒ ꯄꯨꯊꯣꯛꯏꯅ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯅ ꯀꯩ ꯍꯥꯏ ꯅꯥꯒꯥꯒ ꯈꯟꯅꯕꯅꯦꯅ ꯑꯗꯨ ꯅꯠꯇꯦ ꯑꯗꯨꯒ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯂꯥꯛꯑꯒ ꯃꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯃꯁꯤ ꯃꯔꯝꯗꯗꯤ ꯀꯩ ꯍꯥꯏꯒꯅꯤ ꯃꯣꯏ ꯃꯔꯝꯗꯗꯤ ꯀꯩ ꯍꯥꯏꯗꯣꯔꯤꯀꯣ ꯑꯗꯨ ꯃꯌꯥꯝ ꯄꯥꯈꯠꯄꯤꯒꯅꯨ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯩꯅꯤ ꯏꯃꯥ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯄꯥꯎ ꯂꯧꯕꯤꯔꯛꯑꯝꯃꯤ ꯃꯆꯥꯅꯨꯄꯥꯗꯣ ꯁꯣꯝꯗ ꯇ꯭ꯔꯦꯅꯤꯡ ꯂꯥꯛꯄꯅꯤꯅꯀꯣ ꯄꯥꯈꯠꯂꯤꯗꯅ ꯏꯃꯨꯡꯒꯤ ꯃꯤ ꯑꯗꯨꯃꯥꯏꯅ ꯂꯝ ꯂꯥꯞꯅ ꯊꯥꯔꯛꯄꯅꯤꯅ ꯀꯔꯤꯝ ꯈꯟꯕꯤꯒꯅꯨ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛꯀꯤ ꯍꯦꯛ ꯊꯪꯅꯕ ꯏꯌꯥꯝꯕ ꯑꯃ ꯂꯩ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯣꯏꯅ ꯊꯝꯖꯒꯦ ꯃꯤꯡ ꯃꯅꯥꯛꯇ ꯄꯟꯒꯅꯨ ꯃꯣꯏ ꯇ꯭ꯔꯦꯅꯔ ꯑꯣꯏꯅꯤ ꯗꯗꯥꯅ ꯍꯥꯏ ꯀꯔꯤꯝ ꯄꯥꯈꯠꯀꯅꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯍꯥꯏꯔ ꯍꯣꯏ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯃꯒ ꯍꯥꯏꯕꯤꯈꯣ ꯅꯠꯇ꯭ꯔꯗꯤ ꯐꯣꯟꯗꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯣꯏ ꯄꯥꯏꯁꯤꯟ ꯊꯝꯕꯅꯤꯅ ꯄꯥꯈꯠꯀꯅꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯐꯦꯃꯤꯂꯤꯁꯤꯡꯅ ꯄꯥꯈꯠꯀꯅꯤ ꯑꯗꯨꯅ ꯅꯪ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯈꯔ ꯃꯦꯁꯦꯖ ꯑꯃ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅꯀꯣ ꯑꯗꯨꯅ ꯈꯪꯗꯕꯤꯗ ꯚ꯭ꯌꯨꯁ ꯇꯥꯟꯅꯕ ꯄꯪꯍꯥ ꯇꯞꯊꯥꯒꯠꯄ ꯑꯃ ꯇꯧꯕꯗꯣ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯍꯥꯟꯅ ꯀꯨꯞꯅ ꯃꯔꯣꯟꯗꯣ ꯈꯪꯉꯒꯀꯣ ꯑꯗꯨꯒ ꯃꯩꯇꯩꯗꯤ ꯁꯨꯡꯂꯥꯟ ꯂꯥꯟꯗꯦ ꯃꯁꯤꯃꯗꯤ ꯆꯨꯝꯃꯕ ꯋꯥꯔꯤꯅꯤ ꯃꯩꯇꯩ ꯁꯨꯡꯂꯥꯟ ꯂꯥꯟꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯃꯣꯏꯗꯒꯤ ꯑꯩꯈꯣই ꯐꯖꯅ ꯆꯦꯛꯁꯤꯜꯂ ꯂꯩꯕ ꯇꯥꯏ ꯑꯩꯈꯣꯏꯅ ꯆꯝꯊꯣꯏꯒꯩ ꯀꯥꯟꯅꯔꯣꯏ ꯑꯩꯈꯣꯏꯅ ꯆꯝꯖꯕ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯗꯨꯗꯣ ꯃꯣꯏꯗ ꯀꯔꯤꯝ ꯆꯪꯗꯕꯅꯤ ꯑꯗꯨꯅ ꯃꯣꯏꯗꯒꯤ ꯈꯔ ꯂꯥꯞꯇꯤꯟꯅ ꯑꯁꯨꯃꯥꯏꯅ ꯄꯨꯟꯅ ꯂꯩꯔꯛꯄ ꯀꯥꯟꯗꯗꯤ ꯆꯦꯛꯁꯤꯟꯕꯤꯕ ꯇꯥꯕꯅꯤ ꯃꯌꯥꯝ ꯑꯗꯨꯝꯇꯪ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯁꯥꯝꯗ ꯁꯨꯃꯥꯏꯅ ꯊꯣꯛꯏꯕꯁꯦ ꯃꯁꯤ ꯍꯧꯖꯤꯛ ꯏꯪꯊꯈ꯭ꯔꯕꯅꯦ ꯃꯌꯥꯝ ꯄꯥꯈꯠꯄꯤꯔꯅꯨ ꯚꯤꯗꯤꯑꯣ ꯅꯍꯥꯟꯒꯤ ꯁꯣꯛꯄꯗꯣ ꯑꯗꯨꯁꯨ ꯂꯣꯏ ꯂꯥꯏꯌꯦꯡꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯔꯤꯝꯇ ꯄꯥꯈꯠꯄꯤꯒꯅꯨꯀꯣ ꯐꯖꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯤꯔ ꯂꯣꯏꯔꯒ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯐꯖꯅ ꯖꯣꯕ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯗꯤꯐꯦꯟꯁꯀꯤ ꯂꯥꯏꯟꯁꯇ ꯁꯨꯕꯤꯔꯒ ꯁꯔꯀꯥꯔꯒꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤꯗꯃꯛꯇꯅ ꯃꯇꯝ ꯀꯨꯏꯅ ꯐꯖꯅ ꯁꯦꯕꯥ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯃꯁꯤꯇꯪ ꯍꯥꯏꯖꯅꯤꯡꯉꯤ ꯃꯌꯥꯝ ꯃꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯈꯪꯖꯕ ꯈꯔꯗꯪ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯦ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯂꯨꯝꯃꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡ ꯁꯣꯝꯗ ꯊꯕꯛ ꯁꯨꯕ ꯇꯥꯕ ꯈꯣꯠꯄ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯇꯥꯕꯗꯣ ꯏꯃꯥꯁꯤꯡꯅ ꯋꯥꯔꯧꯗꯅꯕ ꯏꯃꯥꯁꯤꯡꯅ ꯄꯥꯈꯠꯇꯅꯕ ꯍꯥꯏꯅꯀꯣ ꯃꯁꯤꯃꯇꯪ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯨꯒ ꯑꯩꯁꯨ ꯑꯗꯨꯝ ꯄꯥꯎ ꯐꯪꯉꯗꯤ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯁꯣꯏꯗꯅ ꯄꯤꯖꯔꯛꯀꯅꯤ ꯃꯌꯥꯝ ꯄꯥꯈꯠꯄꯤꯒꯅꯨ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ
ꯌꯥꯝ ꯆꯝꯃꯦ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯀꯩ ꯍꯥꯏꯅꯤ ꯄꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯕꯅꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯅꯥꯒꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯈꯪꯗꯦ ꯈꯪꯕꯤꯌꯨ ꯃꯣꯏꯁꯦ ꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯕꯅꯦ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯃꯩꯇꯩꯅꯦ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯅꯨꯡꯁꯤꯅꯅ ꯂꯩꯁꯤ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯕꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟꯒꯤꯁꯦ ꯑꯩꯈꯣꯏꯁꯦ ꯌꯨꯅꯤꯇꯤꯁꯦ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯄꯨꯔꯥ ꯇꯣꯛꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯑꯦꯕ꯭ꯔꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯣꯏꯔꯒꯀꯣ ꯍꯥꯏꯕꯗꯤ ꯆꯍꯤ ꯑꯃ ꯑꯣꯏꯗꯤ ꯊꯨꯗꯦꯛꯄ ꯌꯥꯏ ꯑꯅꯤꯁꯨ ꯊꯨꯗꯦꯛꯄ ꯌꯥꯏ ꯃꯔꯤ ꯃꯉꯥ ꯀꯨꯟ ꯀꯨꯟꯊ꯭ꯔꯥ ꯇꯥꯈ꯭ꯔꯗꯤ ꯊꯨꯗꯦꯛꯄ ꯌꯥꯗꯦ ꯑꯗꯣ ꯃꯗꯨ ꯑꯣꯏꯇꯥꯔꯅꯤ ꯑꯗꯨ ꯈꯛꯇ ꯃꯤꯅ ꯎꯁꯤꯠꯇꯣꯏꯅꯤ ꯃꯌꯥꯝ ꯃꯁꯤ ꯃꯊꯪ ꯍꯥꯏꯔꯒ ꯄꯨꯊꯤꯅꯥꯎ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ